ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯃ ꯈꯜꯂꯤ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯁꯤꯅ ꯄꯤꯀꯣ ꯍꯦꯜꯂ ꯆꯥꯊꯣꯛꯑꯦꯅ ꯍꯥꯏꯕ ꯄꯤꯀꯣ ꯑꯆꯧꯕꯗꯣ ꯃꯈꯣꯏꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯆꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯣ ꯁꯤ ꯐꯛꯄ ꯍꯦꯛꯇ ꯄꯦꯛ ꯊꯟꯒꯩ ꯐꯖꯕꯗꯣ ꯉꯁꯤ ꯅꯨꯡꯁꯥꯁꯤꯗ ꯌꯦꯡꯉꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒ ꯆꯦꯡꯍꯤ ꯈꯔꯕꯨꯗꯤ ꯆꯥꯏꯁꯤꯟꯕꯤꯈ꯭ꯔꯦ ꯁꯤꯅ ꯁꯥꯕꯒꯤ ꯑꯗꯨꯒ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯁꯥꯕꯒꯤꯅꯦ ꯀꯩꯅꯣ ꯁꯤꯒꯤ ꯂꯥꯁꯦ ꯀꯅꯥꯅ ꯆꯥꯊꯣꯛꯀꯦ ꯑꯩꯗꯣ ꯍꯥꯏꯔꯝꯃꯤꯅꯦ ꯇꯤꯟ ꯑꯃꯅ ꯆꯥꯔ ꯃꯥꯜꯂꯦ ꯇꯤꯟ ꯅꯠꯇꯦ ꯀꯩꯅꯣꯒꯨꯝꯕ ꯑꯃꯅ ꯑꯗꯨꯅ ꯑꯗꯒꯤ ꯁꯤꯒꯤ ꯄꯨꯗꯤꯅꯥꯅꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯥꯛꯅꯒ ꯁꯤ ꯀꯣꯝꯄ꯭ꯔꯦꯛꯀꯥꯁꯤ ꯑꯣꯏꯕ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯝꯇ ꯃꯄꯥꯟꯁꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯒ ꯀꯪꯉ ꯂꯣꯏꯗ꯭ꯔꯣ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯗꯩꯗ ꯊꯥꯕꯗ ꯌꯥꯝ ꯋꯥꯅ ꯊꯥꯏꯁꯦ ꯑꯇꯩꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯝꯕꯅꯦꯕꯀꯣ ꯃꯔꯛꯇ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯕꯒꯤꯅꯦꯕ ꯃꯌꯥꯡ ꯇꯣꯏꯅ ꯈꯔ ꯇꯦꯛꯈꯠꯂꯤꯁꯤꯅ ꯐꯛꯄꯥꯏꯅꯒ ꯇꯧꯔꯤꯁꯦ ꯁꯤꯅ ꯑꯗꯨꯅ ꯁꯤꯗ ꯊꯥꯕꯁꯤ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯕ ꯑꯣꯏꯗꯦ ꯃꯈꯥꯗ ꯑꯃꯨꯛ ꯐꯪꯕ ꯂꯩꯕꯥꯛꯇ ꯊꯥꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯈꯔ ꯐꯩꯌꯦꯕꯀꯣ ꯌꯨꯝꯊꯛꯅꯤꯅ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯈꯨꯏꯕꯁꯤꯗ ꯂꯝꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯕꯅꯤꯅ ꯂꯣꯏ ꯄꯠ ꯂꯣꯏꯈꯤ ꯇꯥꯔꯦ ꯑꯝꯇ ꯍꯦꯛꯍꯧꯒꯦꯅ ꯇꯧꯕꯅꯦ ꯊꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤꯅ ꯀꯥꯡꯉꯧ ꯆꯥꯊꯒꯦ ꯃꯣꯔꯦ ꯕꯣꯔꯤꯒ ꯇꯧꯔꯒ ꯃꯣꯔꯦ ꯕꯣꯔꯤꯁꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯕ ꯑꯩꯅ ꯃꯣꯔꯦ ꯕꯣꯔꯤꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯣꯔꯦ ꯕꯣꯔꯤꯁꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦ ꯃꯥꯔꯀꯦꯠꯇꯒꯤ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯁꯤꯁꯨ ꯆꯣꯡꯈꯠꯂꯛꯑꯅꯤ ꯐꯔꯛꯀꯅꯤ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯌꯥꯝ ꯃꯌꯥꯝ ꯐꯔꯝꯃꯕꯅꯦ ꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯍꯦꯛꯍꯧꯗꯕꯗꯣ ꯑꯗꯨꯗ ꯃꯅꯥꯈꯩꯗꯣ ꯂꯣꯏ ꯑꯗꯒꯤ ꯑꯩꯅꯁꯨꯅꯦ ꯁꯤꯗ ꯂꯩ ꯁꯥꯠꯄꯗꯣ ꯗꯨꯛ ꯊꯥꯕꯒꯤ ꯌꯥꯝ ꯀꯥꯟꯅꯩꯌꯦꯅ ꯁꯤ ꯍꯦꯛꯇꯣꯛꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤꯅꯁꯨ ꯅꯪ ꯗꯨꯛ ꯊꯥꯕꯩꯗꯤ ꯍꯧꯖꯤꯛ ꯂꯩ ꯅꯣꯡꯖꯨꯔꯩ ꯌꯥꯝ ꯁꯥꯠꯂꯝ ꯁꯤꯗꯅ ꯑꯉꯧꯕ ꯁꯥꯠꯂꯤꯗꯅ ꯑꯗꯨꯗꯨꯗꯤ ꯃꯌꯥꯝ ꯁꯥꯠꯄꯗꯨꯗ ꯁꯦ ꯃꯇꯨꯝ ꯌꯥꯝ ꯂꯩꯔꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯁꯥꯟꯅꯅꯕ ꯈꯨꯜꯂꯛꯑꯣ ꯃꯊꯣꯏ ꯑꯗꯨꯗꯤ ꯏꯟꯖꯥꯡ ꯆꯥꯅꯕꯅꯦ ꯃꯇꯨꯝꯗꯨꯅ ꯅꯪꯒꯤ ꯁꯥꯟꯅꯅꯕ ꯑꯗꯨꯅ ꯅꯪꯒꯤ ꯁꯥꯟꯅꯅꯕ ꯄꯥꯝꯖꯕ꯭ꯔꯣ ꯄꯥꯝꯖꯩꯌꯦ ꯃꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯃꯈꯥꯗꯗꯤ ꯄꯨꯊꯔꯛꯀꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯥꯟꯅꯧ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯅꯨꯡꯁꯥꯁꯦ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯧꯒ꯭ꯔꯤ ꯆꯥꯊꯒꯦ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯈꯔ ꯍꯦꯛꯀꯦꯅ ꯁꯤꯗꯩꯗ ꯁꯧꯒ꯭ꯔꯤꯁꯦ ꯍꯟꯗꯛꯀꯤ ꯍꯦꯛꯄꯨ ꯍꯦꯛꯇ꯭ꯔꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯀꯣ ꯃꯄꯥꯟ ꯍꯥꯟꯅ ꯂꯥꯛꯄꯅꯦ ꯃꯇꯨꯝ ꯇꯧꯔ ꯑꯩꯅ ꯈꯜꯂꯦ ꯀꯔꯤꯒꯤꯅꯣ ꯁꯤꯁꯦ ꯁꯣꯟꯗꯒ ꯃꯄꯥꯟ ꯂꯥꯛꯏꯁꯦ ꯁꯤꯗꯁꯨ ꯄꯥꯜꯂꯤ ꯃꯇꯨꯝ ꯀꯔꯝꯕ ꯁꯧꯒ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ ꯍꯧꯔꯛꯄꯒ ꯃꯍꯩ ꯑꯣꯏꯅ ꯌꯥꯜꯂꯒ ꯍꯧꯒꯠꯂꯛꯑꯦ ꯍꯟꯗꯛꯇꯤ ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯝꯗꯦꯀꯣ ꯃꯃꯥꯡꯗꯗꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯅ ꯊꯥꯕꯅꯤꯅ ꯄꯥꯝꯕꯤꯗꯤ ꯐꯕ ꯍꯦꯜꯂꯤ ꯍꯟꯗꯛ ꯁꯤꯂꯥ ꯁꯤ ꯈꯥꯃꯦꯟ ꯁꯤꯃꯁꯨ ꯌꯥꯝ ꯐꯖ ꯄꯥꯜꯂꯝꯃꯦ ꯑꯗꯨꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯀꯥꯗ ꯁꯤ ꯍꯥꯏꯒꯦ ꯇꯧꯅꯦ ꯁꯤꯁꯦ ꯃꯈꯥ ꯄꯨꯊꯕꯤꯁꯦꯅ ꯑꯗꯩ ꯌꯣꯡꯅ ꯂꯣꯏꯅ ꯌꯥꯔꯔꯣꯏꯕ ꯃꯥꯅꯦ ꯑꯩ ꯎꯏꯌꯦꯕ ꯐꯖꯅ ꯄꯥꯟꯅꯤꯕ ꯁꯤꯗꯤ ꯈꯥꯃꯦꯟꯁꯤꯟ ꯑꯆꯧꯕꯗꯨꯅꯦ ꯁꯤ ꯄꯨꯊꯈ꯭ꯔꯁꯦ ꯍꯣꯔꯦꯟ ꯄꯨꯊꯈ꯭ꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯨꯂꯥꯡꯈꯥ ꯀꯧꯔꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯁꯧꯒ꯭ꯔꯤꯁꯦ ꯈꯔ ꯂꯩꯔꯒ ꯄꯨꯊꯣꯔꯛꯀꯦ ꯃꯊꯪꯗꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯟꯗꯦꯁꯦ ꯇꯥꯡ 3 ꯇꯥꯕꯅꯤꯀോ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯟꯗे ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯈꯤꯇꯪ ꯄꯨꯊꯣꯔꯛꯀꯦ ꯃꯌꯥꯝ ꯍꯪꯕꯅ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝꯗ꯭ꯔꯒꯁꯨ ꯅꯥꯀꯨꯞꯄꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯆꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯂꯣꯏ ꯂꯦꯟꯊꯠꯄꯗꯤ ꯄꯥꯝꯃꯨꯏ ꯀꯩꯅꯣ ꯇꯪꯈꯥꯏꯒꯨꯝꯕꯗꯪ ꯂꯦꯟꯒꯦ ꯍꯥꯏꯗꯤ ꯄꯦꯀꯦꯠ 5-6 ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯂꯥ ꯄꯦꯀꯦꯠ 5-6 ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯤ ꯆꯥꯎꯕꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯕꯅꯤꯅ ꯂꯦꯟꯕꯁꯦ ꯄꯥꯝꯃꯨꯏ ꯑꯗꯨꯁꯨ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯃꯐꯥꯎ ꯄꯨꯊꯣꯔꯛꯇꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯌꯥꯝꯅ ꯅꯥꯀꯨꯞꯄꯤꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯄꯦꯀꯦꯠ 5-10 ꯄꯨꯊꯣꯔꯛꯀꯦ ꯅꯥꯀꯨꯞꯄꯤꯁꯤ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯁꯦ ꯃꯊꯪ ꯁꯟꯗꯦꯗ ꯁꯧꯒ꯭ꯔꯤꯁꯦ ꯄꯨꯊꯣꯛ ꯌꯥꯒꯗ꯭ꯔꯣ ꯆꯔꯥ ꯑꯃꯇꯪ ꯌꯥꯔꯣꯏꯗꯀꯣ ꯈꯔ ꯆꯥꯎꯔꯒ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯃꯌꯥꯝ ꯌꯥꯝꯃꯝ ꯇꯥꯔꯗꯤ ꯐꯨꯛꯑꯒꯅꯦ ꯎꯟ ꯁꯥꯕꯗ ꯑꯗꯨ ꯌꯥꯝ ꯐꯕꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯊꯥꯕꯗꯣ ꯐꯔꯛ ꯇꯥꯔꯦꯗꯅ ꯍꯟꯗꯛꯇꯣ ꯑꯗꯨꯅ ꯁꯧꯒ꯭ꯔꯤꯁꯦ ꯍꯟꯗꯛꯇꯗꯤ ꯄꯨꯊꯣꯛꯑꯔꯣꯏꯒେ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯑꯃꯨꯛ ꯃꯊꯪ ꯂꯥꯛꯀꯗꯣꯏꯗꯨꯗ ꯄꯨꯊꯣꯔꯛꯀꯦ ꯁꯧꯒ꯭ꯔꯤꯗꯣ ꯅꯦꯛꯁꯀꯤꯗꯨꯗ ꯑꯗꯨꯅ ꯃꯌꯥꯝ ꯍꯟꯗꯛ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯇꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯀꯗꯣꯏꯅꯣ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯇꯥꯡ 3 ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯟꯗे ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯗ ꯍꯟꯗꯛꯇꯤ ꯄꯨꯡ 6ꯇ ꯊꯣꯛꯂꯛꯑꯔꯣꯏ ꯃꯌꯥꯝ ꯌꯥꯝ ꯁꯥꯔꯦꯀꯣ ꯁꯥꯕꯅꯤꯅ
ꯄꯨꯡ 7ꯇ ꯑꯣꯏꯅ ꯊꯣꯛꯂꯛꯑꯁꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄꯁꯦ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯨꯡ 7ꯇ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦ INAꯒꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯒꯦꯠ ꯅꯝꯕꯔ 2 ꯍꯥꯟꯅꯒꯤ ꯃꯐꯝꯗꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯒ ꯄꯨꯡꯗꯨꯗꯤ ꯃꯇꯝꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯨꯡ 6ꯇ ꯊꯦꯡꯅꯕꯗꯣ ꯄꯨꯡ 7ꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯊꯦꯡꯊꯔꯒ ꯃꯌꯥꯝꯁꯦ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯄꯤꯔꯣ ꯈꯔ ꯏꯪꯊꯔꯛꯄꯩꯗꯨꯗ ꯑꯗꯨꯒ ꯊꯦꯡꯅꯅꯕ ꯅꯄꯥꯛꯄꯤꯁꯨ ꯂꯣꯏ ꯈꯨꯏꯊꯔꯛꯑꯦꯕꯀꯣ ꯍꯟꯗꯛ ꯅꯄꯥꯛꯄꯤꯁꯦ ꯈꯔ ꯇꯣꯛꯀꯦ ꯇꯧꯅꯤ ꯁꯤꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯕꯥꯁꯀꯦꯠꯁꯤꯃꯗꯤ ꯊꯣꯛꯑꯒ ꯃꯔꯥꯒ ꯄꯨꯂꯞ ꯇꯧꯊꯣꯛꯑꯁꯦꯕ ꯁꯤ ꯕꯥꯁꯀꯦꯠꯁꯤꯃꯇꯪ ꯑꯇꯩꯅ ꯃꯀꯥ ꯍꯦꯛꯁꯦꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯁꯦꯝꯃꯤꯗꯨꯅ ꯍꯩꯅꯧ ꯍꯦꯛꯅꯕ ꯈꯨꯠꯂꯥꯏ 이씨, 그만 셈이봐. 그만 핵도 누가? 근데 이게 호흡 그것도 야우리. 칠리엔 탓된 그런 탓이네. 그이노 이노 속 양 삐지 뭐거든 왜 핵도 되노? ꯑꯆꯧꯕ ꯈꯔ ꯌꯥꯎꯋꯦ ꯍꯩꯅꯧ ꯑꯁꯪꯕ ꯈꯛꯇ ꯆꯥꯒꯦ ꯃꯥꯔꯛꯇꯤ ꯑꯆꯧꯕ ꯑꯃꯅꯤ ꯅꯪ ꯁꯤ ꯄꯤꯛꯑꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯃꯅꯤꯁꯦ ꯁꯤ ꯆꯥꯕꯒ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯃꯈꯥꯗ ꯔꯥꯛꯁꯁ ꯅꯨꯄꯤ ꯑꯃ ꯂꯩꯗꯨꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯃꯈꯣꯏꯗꯒꯤ ꯂꯤꯊꯣꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯥꯗꯤ ꯍꯦꯛꯄ ꯍꯧꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯆꯧꯕ ꯑꯃꯅꯤꯗꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯀꯥꯟ ꯆꯥꯅꯕ ꯑꯃꯅꯤꯗꯤ ꯍꯦꯛꯍꯧꯒꯦ ꯇꯧꯅꯤ 근데 마디 그래 좁저분에 시시 손아 간다기라. 에이 하이. 야래 낭이도 울어봐 해놓고 가만히 했더니 얘가 물리 주실라 주 시디 하오니 삐었다. ꯑꯩꯈꯣꯏ ꯉꯁꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯅꯕ ꯇꯌꯥꯔꯤ ꯇꯧꯔꯕꯅꯦ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏꯅ ꯁꯟꯗꯦꯗ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯤꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯣ ꯁꯤ ꯍꯧꯖꯤꯛ ꯂꯣꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯔ ꯆꯥꯎꯁꯤꯁꯨ ꯄꯨꯊꯣꯔꯛꯑꯦ ꯁꯤꯅ ꯍꯋꯥꯏꯖꯥꯔꯅꯤ ꯍꯣꯏ ꯀꯥ ꯌꯥꯎꯗꯕꯅꯦꯕ ꯉꯁꯤꯗꯤ ꯌꯥꯎꯗꯣꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯂꯧꯔꯦ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯩꯗꯨꯗ ꯃꯤ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯄꯤꯔꯛꯏ ꯍꯋꯥꯏꯁꯦ ꯃꯔꯣꯛꯇꯣ ꯌꯥꯝ ꯀꯥꯟꯅꯅꯕ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯍꯤꯗꯥꯛꯀ ꯍꯥꯞꯄ ꯌꯥꯎꯕꯅꯤ ꯅꯣꯏꯗꯤ ꯍꯥꯞꯄꯨꯅꯨꯀꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯤꯗꯥꯛ ꯑꯗꯨꯃꯥꯏꯅ ꯍꯥꯞꯅꯩꯁꯨ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯇꯥꯕꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛ ꯍꯥꯞꯄꯦꯁꯦ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯒꯥꯏꯁꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯉꯛꯇꯦ ꯈꯪꯗꯦꯗꯤ ꯁꯨꯃꯥꯏꯅ ꯗꯦꯜꯂꯤꯗ ꯂꯥꯛꯑꯒ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯒ ꯌꯣꯟꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕꯗ ꯁꯨꯃꯥꯏꯅꯒ ꯀꯩꯅꯣ ꯇꯧ ꯍꯥꯏꯔꯛꯄ ꯌꯥꯎꯋꯤ ꯍꯥꯞꯅꯕ ꯖꯥꯠꯂꯥꯅ ꯍꯪꯕꯗꯗꯤ ꯑꯩꯈꯣꯏ ꯈꯪꯅꯕ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯅꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯔ ꯍꯋꯥꯏꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯤ ꯆꯥꯕꯗ ꯈꯪꯉꯦ ꯍꯥꯏꯕ ꯆꯥꯕꯗ ꯃꯍꯥꯎꯗꯣ ꯇꯣꯉꯥꯟꯅ ꯇꯥꯏ ꯍꯥꯏꯕ ꯍꯥꯞꯄꯁꯦ ꯍꯥꯞꯇꯕꯒ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗꯤ ꯃꯌꯥꯝꯗꯤꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯝꯃꯕꯅꯤ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯀꯨꯀꯔ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯉꯥꯔꯨꯕꯥꯛꯇ ꯑꯃꯨꯛ ꯍꯥꯞꯄꯒꯤꯗꯣ ꯑꯗꯨ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣই ꯆꯥꯅꯕ ꯄꯣꯠꯇ ꯍꯥꯞꯄꯁꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦꯀꯣ ꯑꯩꯈꯣꯏ ꯃꯥꯡꯖꯅꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯗꯣ ꯑꯗꯨ ꯀꯔꯤꯝ ꯀꯥꯟꯅꯄꯣꯠꯇꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯍꯋꯥꯏꯖꯥꯔꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯊꯑꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯊꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯊꯥꯕꯗꯒꯤ ꯁꯨꯝ ꯃꯌꯥꯝꯁꯦ ꯄꯥꯝꯅꯔꯛꯄ ꯌꯥꯎꯕꯅꯤꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯐ꯭ꯔꯦꯁ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯆꯥꯅꯤꯡꯕ ꯐ꯭ꯔꯦꯁꯇꯤ ꯆꯥꯕ ꯐꯪꯗꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯈꯥꯏꯌꯨ ꯈꯣꯠꯂꯨꯅ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯍꯤꯡꯒꯣꯜꯒ ꯂꯩꯗꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯑꯔꯩꯕ ꯈꯔꯁꯤꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯐꯕ ꯐꯠꯇꯕ ꯀꯩꯅꯣ ꯇꯧꯅ ꯆꯥꯁꯤ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯁꯣꯛꯇꯕ ꯃꯑꯣꯡꯗ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔꯁꯤꯁꯨ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯍꯥꯎꯕ ꯍꯥꯎꯇꯕꯩꯗꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯑꯦꯛꯁꯄꯔꯠ ꯑꯝꯇ ꯅꯠꯇꯦ ꯌꯨꯝꯗ ꯑꯝꯇ ꯂꯣꯜꯂꯛꯄ ꯅꯠꯇꯦ ꯁꯤꯂꯥꯁꯨ ꯄꯥꯝꯖꯕꯒꯤ ꯁꯤꯗꯩꯗ ꯏꯕꯥꯅꯤ ꯆꯥꯁꯦꯅ ꯅꯣꯡꯃ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯍꯋꯥꯏꯖꯥꯔꯗ ꯁꯨꯝ ꯐꯣꯝ ꯇꯥꯈꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯅ ꯍꯥꯎꯏꯅꯦ ꯅꯣꯏꯒꯤꯗꯣ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯁꯨꯝ ꯃꯌꯥꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯍꯋꯥꯏꯖꯥꯔ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯁꯤꯅꯦ ꯃꯌꯥꯝꯗꯤ ꯌꯣꯟꯁꯤꯅꯦꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯦꯕ ꯍꯥꯏꯅꯤ ꯀꯩꯅꯣ ꯏꯃꯥ ꯁꯨꯁꯤꯂꯥꯗꯣ ꯍꯋꯥꯏꯖꯥꯔ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯝꯒꯅꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯂꯣꯟꯒꯦ ꯑꯩꯕꯨ ꯂꯣꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯂꯣꯟꯅꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯁꯤꯂꯥꯅ ꯂꯣꯟꯕ ꯎꯕꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯟꯅꯗꯤ ꯁꯨꯝ ꯇꯧꯔꯛꯑꯕꯅꯤꯅ ꯏꯁꯤꯡꯒꯁꯦ ꯑꯣꯟꯗꯅ ꯌꯦꯡꯉꯒ ꯑꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯅꯦ ꯐꯅꯌꯥꯝꯗꯤ ꯂꯣꯜꯂꯛꯑꯦꯗꯅ ꯐꯔꯤ ꯍꯧꯖꯤꯛꯇꯤ ꯐꯔꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯀꯨꯀꯔꯗ ꯊꯥꯎ ꯇꯩꯕ ꯈꯣꯠꯄ ꯑꯝꯇ ꯇꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯇꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯩꯕꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯊꯕꯛꯇꯣ ꯇꯧꯔꯗꯤ ꯈꯨꯠꯂꯣꯏꯕꯅꯤꯅ ꯁꯤ ꯇꯧꯋꯤ ꯑꯗꯥ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤ ꯇꯧꯕ ꯌꯥꯏꯗ ꯁꯨꯝ ꯈꯪꯉꯛꯄꯗꯨꯅꯤꯗ ꯍꯩꯕꯗꯤ ꯅꯠꯇꯦ ꯍꯩꯇꯕ ꯃꯤ ꯑꯃꯁꯨ ꯂꯣꯏ ꯍꯩꯔꯛꯀꯅꯤꯕ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯗ ꯊꯣꯡꯉꯣ ꯍꯥꯏꯔꯗꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯈꯨꯠꯂꯣꯏꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯇꯝ ꯑꯁꯤ ꯌꯥꯝ ꯆꯥꯡ ꯇꯧꯕ ꯀꯣꯟ ꯑꯃꯨꯛ ꯄꯪꯆꯥꯝꯗ ꯆꯥꯝ ꯂꯩꯅꯤ ꯑꯃꯃꯨꯛ ꯀꯛꯀꯅꯤ ꯑꯃꯃꯨꯛ ꯉꯥꯏꯅꯤ ꯇꯧꯋꯦ ꯑꯗꯣ
ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯛꯄꯗꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯁꯠ 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 ꯄꯨꯟꯁꯤꯜꯂ ꯆꯥꯛꯁꯨ ꯊꯣꯡꯅꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯅꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯆꯤꯜꯂꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛꯁꯨ ꯆꯤꯟꯁꯨ ꯀꯟꯖꯗꯣꯔꯤꯕꯅꯤ ꯑꯃꯨꯛ ꯀꯜꯂꯤꯅꯤ ꯀꯌꯥꯝ ꯆꯤꯟꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯊꯕꯛꯁꯦ ꯃꯥꯁꯤ ꯁꯤꯗꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯡ ꯑꯃ ꯍꯧꯖꯤꯛ ꯂꯣꯟꯗꯣꯏꯅꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩꯅꯣ ꯀꯔꯤꯕ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯂꯣꯏꯔꯛꯄꯒꯤ ꯀꯨꯀꯔ ꯍꯥꯡꯇꯣꯔꯛꯄꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯍꯥꯏꯗꯤ ꯄꯨꯡ ꯑꯃꯁꯦ ꯑꯩ ꯁꯨꯝ ꯅꯝ ꯂꯩꯔꯗꯤ ꯐꯤꯕꯝ ꯇꯥꯔꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯐꯔꯦꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯀꯥꯃꯜꯂꯅꯤꯅ ꯑꯗꯨꯗꯨꯒ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯌꯥꯔꯦ ꯍꯥꯏꯗꯤ ꯄꯨꯡ ꯑꯃ ꯍꯥꯏꯁꯦ ꯃꯩꯁꯦ ꯀꯟꯅ ꯊꯥꯔ ꯊꯝꯗꯧ ꯅꯠꯇꯦꯕ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯁꯨ ꯄꯨꯡ ꯃꯤꯅꯤꯠ 40ꯗꯤ ꯑꯩ ꯌꯥꯏꯔꯅꯤꯕꯀꯣ 50ꯃꯨꯛ ꯍꯥꯏꯔꯣꯅꯦ ꯑꯗꯒꯤꯗꯤ 10 ꯂꯩꯍꯧꯗꯨꯅ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯁꯨꯝ ꯀꯥꯝꯍꯟꯊꯣꯛ ꯑꯍꯥꯟꯕꯒꯤ ꯂꯣꯟꯕꯁꯦ ꯄ꯭ꯔꯦꯁꯔ ꯀꯥꯝꯃꯛꯄꯁꯦ ꯁꯤꯐꯧꯇꯤ ꯃꯩ ꯀꯟꯅ ꯊꯥꯗꯣꯏꯅꯦꯕ ꯋꯥꯟꯁ ꯀꯥꯝꯈꯤ ꯇꯥꯔꯗꯤ ꯂꯩꯊꯔ ꯊꯝꯈ꯭ꯔꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯣꯏ 40-50 ꯃꯤꯅꯠꯁꯃꯨꯛ ꯂꯩꯊꯔ ꯑꯗꯨꯝ ꯊꯝꯃꯅꯦꯕ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯀꯣꯟꯕꯒꯤ ꯃꯤꯅꯤꯠ 10ꯁꯤꯅ ꯀꯟꯅ ꯑꯃꯨꯛ ꯀꯥꯝꯍꯟꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯍꯤꯁꯥꯞꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯁꯦ ꯑꯃꯨꯛꯇ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯎꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯩꯅ ꯈꯪꯅꯕ ꯍꯥꯏꯁꯦ ꯃꯩꯁꯤꯅ ꯏꯁꯤꯡꯗꯨꯁꯨ ꯍꯋꯥꯏꯖꯥꯔꯁꯨ ꯍꯋꯥꯏ ꯃꯔꯨꯁꯨ ꯂꯨꯞꯂꯤ ꯏꯁꯤꯡꯅ ꯌꯥꯝ ꯊꯨꯝꯍꯟꯕꯗꯤ ꯅꯠꯇꯕ ꯌꯥꯝ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯄꯥꯊꯔꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯥꯔꯒꯗꯤ ꯍꯋꯥꯏꯖꯥꯔꯗꯣ ꯊꯨꯝꯂꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯗꯨꯅ ꯑꯗꯨꯗꯨꯒ ꯊꯥꯎ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃꯈꯛ ꯆꯦꯟꯕꯅꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯊꯣꯏꯅ ꯃꯁꯤ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯞꯅ ꯇꯧ ꯑꯗꯣ ꯀꯟꯅ ꯊꯥꯗꯕ ꯈꯣꯠꯄ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯌꯦꯡꯁꯤ ꯇꯞꯅ ꯊꯝꯒꯗꯧꯕ ꯇꯧꯀꯣ ꯌꯥꯔꯦ ꯀꯩꯝ ꯌꯥꯎꯔꯝꯃꯔꯣꯏ ꯑꯇꯩꯗꯤ ꯐꯩ ꯅꯪ ꯆꯦꯛ ꯍꯥꯏꯗꯤ ꯄꯣꯠ ꯄꯦꯛꯀꯤꯡ ꯀꯥꯏꯕꯗ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯗ ꯀꯔꯤ ꯌꯥꯍꯧꯔꯤ ꯈꯣꯠꯂꯤꯅ ꯌꯦꯡꯉꯤꯗꯣ ꯐꯔꯦ ꯁꯤ ꯄꯣꯠ ꯋꯦꯠ ꯑꯣꯟꯅꯕꯅꯦ ꯕꯦꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯍꯋꯥꯏꯖꯥꯔꯒ ꯃꯔꯣꯏ ꯃꯔꯥꯡꯒ ꯋꯦꯠ ꯑꯣꯟꯅꯅꯕꯅꯦ ꯌꯥꯝ ꯍꯣꯡꯉꯦ ꯑꯦꯃꯥꯖꯣꯟꯗꯩ ꯆꯦꯟꯕꯅꯦ ꯂꯨꯄꯥ 150ꯔ ꯀꯩꯅꯣ ꯄꯤꯕꯅꯦ ꯑꯗꯣ ꯁꯥ ꯂꯥꯎꯅ ꯃꯤꯅꯤꯠ 10 ꯃꯅꯨꯡꯗ ꯑꯃꯈꯛ ꯄꯣꯔꯛꯑꯣ ꯑꯃꯈꯛꯇꯪ ꯉꯥꯗꯨ ꯄꯣꯔꯛꯀꯅꯨ ꯉꯥ ꯄꯨꯔ ꯂꯩ ꯑꯝꯇꯪ ꯆꯦꯛ ꯇꯧꯁꯦ ꯍꯥꯏꯕ ꯆꯦꯛ ꯑꯣꯟ ꯇꯧꯔꯒꯦ ꯖꯤꯔꯣꯗ ꯊꯣꯏ ꯍꯩꯄꯥ ꯌꯥꯝ ꯍꯦꯟꯅꯁꯨ ꯁꯥꯖꯜꯂꯛꯀꯅꯨ ꯌꯥꯝ ꯁꯦꯕꯣꯠ KG ꯑꯃ ꯂꯧꯔꯛꯄꯅꯦ ꯑꯗꯣ ꯐꯩꯌꯦ ꯆꯞ ꯆꯥꯅ ꯀꯩꯅꯣ ꯒ꯭ꯔꯥꯝ 7ꯕꯨ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯩꯈꯣꯏ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯕꯗꯣ ꯇꯧꯗꯦꯕꯀꯣ ꯌꯥꯝ ꯐꯔꯦ ꯍꯌꯦꯡꯈꯩꯗꯤ ꯄꯣꯠ ꯂꯩ ꯆꯠꯄꯗ ꯁꯤ ꯄꯨꯔ ꯆꯠꯁꯤꯔ ꯈꯪꯗꯦꯅꯦ ꯍꯩꯒ ꯂꯩꯕꯗꯣ ꯊꯛ ꯑꯣꯜꯂ ꯂꯣꯏꯔꯦ ꯃꯣꯏ ꯃꯃꯥꯡꯗ ꯌꯥꯝ ꯐꯔꯦ ꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯋꯥꯏꯖꯥꯔ ꯑꯣꯟꯕ ꯃꯇꯝꯗ ꯑꯃꯗꯅ ꯈꯔ ꯌꯥꯝꯕ ꯑꯃꯗꯅ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯝꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡꯗꯁꯨ ꯈꯔ ꯃꯥꯟꯅꯗꯕꯗꯣ ꯍꯟꯗꯛꯇꯤ ꯆꯞ ꯃꯥꯟꯅ ꯄꯤꯕ ꯌꯥꯔꯦ ꯀꯔꯤ ꯁꯦꯕꯣꯠꯁꯦ ꯂꯨꯄꯥ ꯄꯤꯗꯣꯏꯔో ꯍꯥꯏꯁꯦ ꯅꯪꯗꯤ ꯇꯣꯡꯉꯅꯤ ꯁꯦꯕꯣꯠꯇ ꯂꯨꯄꯥꯗ ꯌꯣꯜꯂꯗꯤ ꯁꯤꯗꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯇꯧꯔꯒ ꯀꯥꯝꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯀꯥꯝꯊꯣꯛꯍꯜꯂꯤꯀꯣ ꯁꯤꯗꯩꯗ ꯐꯤ ꯑꯁꯦꯡꯕ ꯃꯈꯥꯗ ꯐꯖꯅ ꯊꯥꯕꯤꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯂꯥ ꯈꯔ ꯊꯥꯔꯛꯀꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯐꯤ ꯑꯁꯦꯡꯕꯁꯦ ꯐꯖꯅ ꯃꯔꯣꯟ ꯈꯔ ꯊꯥꯅ ꯊꯥꯖꯤꯟꯕꯤꯔꯅꯤ ꯐꯤꯗꯣ ꯐꯖꯅ ꯊꯥꯕꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯁꯦ ꯐꯖꯅ ꯑꯃꯨꯛ ꯍꯋꯥꯏ ꯃꯅꯥꯗꯣ ꯂꯩꯇꯕꯅꯤꯅꯅꯦ ꯂꯥ ꯍꯥꯞꯄ ꯃꯅꯝꯁꯦ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯅꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯂꯥꯒꯤ ꯍꯋꯥꯏ ꯃꯅꯥꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯐꯪꯗ꯭ꯔꯕꯅꯤꯅ ꯎꯍꯧꯗꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯐꯪꯉꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯗꯩꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛꯑꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯐꯖꯅ ꯄꯨꯡ ꯑꯃ ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯂꯩꯕ ꯍꯋꯥꯏꯖꯥꯔꯒꯤ ꯐꯤꯕꯝ hawaijar mahi manam atai di khang ni silana hawaijar lomdagi hawaijar mahi bokti pena thai haita tai angang oi ngai de minaga lo kano to uda hawaijar lomdagi mahi kita piro ga harga longna bodo singna bodo ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯤꯅ ꯏꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯪ ꯂꯣꯜꯂꯦꯕꯀꯣ ꯁꯤꯡ ꯑꯁꯥꯕ ꯁꯤꯡ ꯑꯁꯥꯕꯅ ꯅꯤꯡ ꯆꯥꯝꯃꯤꯖꯥ
ꯑꯁꯧꯕ ꯏꯁꯤꯡ ꯑꯁꯧꯕ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯃꯆꯨꯝꯁꯦ ꯐꯖꯅ ꯇꯥꯍꯜꯂꯅꯤ ꯆꯥꯝꯊꯣꯛꯈꯤꯕꯗꯨ ꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯑꯣꯝꯖꯤꯟꯈꯤꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯨꯝꯗ ꯍꯋꯥꯏꯖꯥꯔ ꯃꯅꯥ ꯍꯥꯞꯄꯒ ꯂꯣꯟꯕꯗꯨꯗꯤ ꯐꯤ ꯊꯥꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦꯀꯣ ꯈꯪꯗꯦꯗ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯅꯤꯌꯨ ꯂꯣꯜꯂꯦ ꯍꯥꯏꯕꯗꯣ ꯉꯥꯔꯨꯕꯥꯛꯇ ꯍꯥꯞꯄꯝꯃꯣꯏꯌꯦ ꯍꯋꯥꯏꯖꯥꯔ ꯃꯅꯥꯁꯦ ꯀꯨꯡꯅ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯣ ꯂꯩꯇꯕꯩꯅꯦꯕ ꯍꯟꯗꯛꯇꯤ ꯀꯤꯁꯤ ꯐ꯭ꯔꯣꯛ ꯑꯃ ꯄꯨꯁꯟꯕꯅ ꯂꯥꯁꯦ ꯌꯥꯝꯗꯦꯕ ꯂꯥ ꯃꯔꯥꯡ ꯀꯥꯏꯗꯕ ꯍꯧꯖꯤꯛꯇꯤ ꯁꯤꯗꯩꯗ ꯂꯥꯗꯣ ꯐꯪꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥ ꯑꯃ ꯑꯐꯪꯕ ꯑꯃ ꯗꯛ ꯍꯥꯞꯆꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗꯕꯗꯣ ꯑꯃꯨꯛ ꯈꯥꯕ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯑꯅ ꯁꯤꯅ ꯃꯅꯤꯟ ꯆꯠꯇꯅꯕ ꯐꯖꯅ ꯈꯨꯝꯖꯤꯟꯕꯤꯔꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯪ ꯂꯥꯎꯅ ꯈꯨꯝꯖꯤꯟꯕꯤꯔꯅꯤꯀꯣ ꯃꯌꯥꯝ ꯉꯥꯔꯨꯕꯥꯛꯁꯦ ꯐꯖꯩꯌꯦ ꯃꯁꯛꯁꯦ ꯑꯣꯟꯅꯔꯦ